Manipur macha, Manipur macha yengu haite. Karino Manipur macha se taurisina mobile amaga sa kukhum amaga mobile amaga sa kukhum amaga Manipur macha se du jam meeting machine oinaraga du jam khano taurise kari nami to wakok na phuro nami to wakok na phuro isam dana nungsiduna thank you na hairasu thank you ki meaning do kari no khangdro lukhak de horoboro na mai je bang bang lawi na thank you man mai je na ngang ning ro na kok do senging bukham thamma chakcha ge maya wana wo video bor lakchare do alu ironba mo kobi do kucha lo hamjare chana ko tawjage alu ironba awa mayam ngora ngana bet go menam la ye bet go mendo ay hijrake magi mingna jagjit sanasam jagjit sanasam aina du siga leire ado mi do manipuri jimana hayum je kaino manipuri se yenga kaino manipur se taurisina mobile amaga chat khum amaga pelehe awoiba aina aduga ina thank you aina haibada mana haira ko je kaino aha ikaiba khangamoy haibadasu hana khangjai aina mobile amaga maitai je akoi karine khalurage manipur balisu manipur masai balise bo madi karamba machu tare na pokoro manipur macha na khongbalai dinga lai de horok macha kai noi su do mak sigale do hapchana me mai comment do thank you do mana kana taurisina aina ahan ai haijabni da mana bet comment la bodo thank you bhai aina icham cham nungsina haijaba do mana hairisina karigi mana hairise aha ikaiba khangamoy haisu haibadasu ai hana khangjai ikaiba khangamoy haibadasu ai hana khangjai ena kayino moina mobile pairido mana mobile pairido magi thunda lakoi thumgodo karamba hidakna fanina yengna bairo komde horokpa kenode horokpa masa malena mas haibum khangdrene minai masa kaino aisibu moi mapadagi kari lalurge moi mapada aina khangdeta kaino ye haiduje haibujo hite bingora chinthi bujo ye hite haibum khangdre haibo manipur macha yengu haite karino manipur macha se taurisina mobile amaga sa kukhum amaga mobile amaga sa kukhum amaga manipur macha se du jam meeting machine oinaraga du jam khano taurise kari nami to wakok na phuro nami to wakok na phuro masak ni bolda tharai ko magi profile da jaw yaw bani yengu tharai copy am napsalaga makoda masak su utte wa ngande ikai ba khamande kaino ikai ba khamane bo karamba konungda lege
ꯏꯀꯥꯏꯕ ꯈꯪꯃꯟꯗꯦꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯌꯦꯡꯗ꯭ꯔꯣ ꯀꯅꯥꯅ ꯀꯔꯤ ꯇꯧꯅꯔꯦꯗ ꯆꯥꯎꯈꯠꯇꯕ ꯌꯥꯝ ꯊꯤꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯗꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯅ ꯍꯥꯏꯔꯁꯨ ꯊꯦꯡꯛ ꯌꯨꯒꯤ ꯃꯤꯅꯤꯡꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯣ ꯋꯥꯒ ꯉꯥꯡꯅꯤꯡꯗꯦ ꯆꯥꯛ ꯆꯥꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥ ꯇꯧꯋꯦꯗꯅ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯩ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯑꯩ ꯑꯁꯥꯝꯒꯤꯅꯤ ꯃꯩꯇꯩꯅꯤ ꯃꯅꯤꯄꯨꯔ ꯄꯜꯂꯗꯤ ꯂꯣꯏ ꯆꯤꯡꯊꯩ ꯃꯤꯇꯩ ꯃꯆꯥ ꯂꯣꯏ ꯆꯤꯡꯊꯩ ꯃꯤꯇꯩ ꯑꯃ ꯑꯣꯏꯔꯒ ꯎꯅꯝ ꯆꯣꯞꯊꯕ ꯋꯥ ꯉꯥꯡꯒꯅꯨꯀꯣ ꯂꯨꯈꯥꯛꯇꯩ ꯍꯧꯔꯛꯄ꯭ꯔꯣ ꯅꯪ ꯃꯥꯏꯁꯦ ꯕꯪ ꯂꯥꯎꯔꯕꯅꯤꯅ ꯊꯦꯡꯒꯨ ꯃꯥꯟꯕ ꯃꯥꯏꯁꯦ ꯅꯣꯏ ꯉꯥꯡꯅꯤꯡꯕ꯭ꯔꯣ ꯊꯦꯡꯒꯨ ꯃꯥꯟꯕ ꯑꯩꯒꯤ ꯁꯛꯁꯦ ꯅꯣꯏ ꯅꯁꯛꯇꯤ ꯀꯔꯤ ꯄꯥꯜꯂꯝꯗꯣꯏꯅꯣ ꯍꯥ ꯎꯁꯨ ꯎꯍꯟꯗꯦ ꯃꯁꯛꯅꯦ ꯅꯃꯥꯏꯗꯣ ꯋꯥꯀꯣꯛꯅ ꯄꯨꯁꯤꯜꯂꯗꯤ ꯕꯣꯞ ꯂꯥꯎꯅ ꯅꯀꯣꯛꯇꯣ ꯁꯦꯡꯖꯤꯡ ꯄꯨꯈꯝ ꯊꯝꯕ ꯆꯥꯛ ꯆꯥꯒꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯅꯤꯄꯨꯔ ꯃꯆꯥꯅ ꯀꯔꯤ ꯇꯧꯔꯒꯦ ꯃꯁꯤ ꯍꯧꯗꯣꯡꯁꯤꯗꯤꯕ ꯄꯥꯛꯊꯅꯒ ꯌꯦꯡꯕꯤꯔꯝꯃꯤ ꯃꯌꯥꯝ ꯃꯤꯇꯩ ꯃꯁꯦꯟꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯅ ꯆꯠꯃꯤꯟꯅꯁꯤ ꯃꯩꯇꯩꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯃꯒ ꯂꯥꯏꯔꯕꯅ ꯑꯍꯟꯕ ꯁꯦꯠꯂꯒ ꯇꯧꯔꯤ ꯁꯥꯏꯁꯦ ꯑꯃꯨꯛ ꯍꯥꯏꯅꯤ ꯑꯃꯟꯕ ꯁꯦꯠꯂ ꯇꯧꯖꯩꯁꯦ ꯑꯃꯨꯛ ꯂꯩꯇꯅ ꯇꯧꯔꯤꯅꯦꯅ ꯋꯥꯔꯦ ꯑꯃ ꯉꯥꯡꯅꯔꯦꯛꯇ ꯍꯣꯠꯅꯕ ꯍꯥ ꯅꯣꯏ ꯅꯄꯥꯒꯤ ꯅꯔꯟꯗꯤ ꯁꯦꯠꯂꯨ ꯆꯥꯔꯨꯗꯦ ꯇꯧꯔꯨꯗꯦꯗꯅ ꯂꯩꯔꯨ ꯈꯣꯠꯂꯨꯕ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯁꯦ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯋꯥ ꯁꯨꯖꯈ꯭ꯔꯄꯣꯠꯅꯤ ꯁꯨꯏ ꯃꯇꯝ ꯁꯪ ꯃꯇꯝ ꯑꯗꯨꯝ ꯇꯧꯖꯔꯛꯏꯅꯤ ꯊꯥ ꯑꯃ ꯊꯕꯛ ꯁꯨꯕꯗꯗꯤ ꯑꯩꯈꯣꯏꯗꯤ ꯆꯔꯥ ꯍꯦꯜꯂꯤꯌꯦ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯄꯥꯏꯕꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯃꯑꯣꯡ ꯇꯧꯔꯤꯕ ꯀꯔꯝꯕ ꯂꯣꯝꯗ ꯀꯩꯅꯣ ꯇꯧꯒꯅꯤ ꯇꯧꯐꯝ ꯈꯪꯗꯅ ꯈꯪꯉꯕ ꯑꯩꯈꯣꯏ ꯊꯥ ꯑꯃ ꯁꯨꯕꯗ ꯏꯇꯨ ꯏꯆꯥ ꯆꯔꯥ ꯍꯦꯟꯒꯅꯤ ꯑꯗꯨꯅ ꯊꯕꯛꯁꯨ ꯂꯦꯞꯇꯦ ꯇꯧꯕꯁꯨ ꯂꯦꯞꯇꯦ ꯍꯣꯠꯅꯕꯗ ꯂꯦꯞꯀꯅꯨ ꯅꯣꯡꯃꯗꯤ ꯃꯥꯏ ꯄꯥꯛꯇꯣꯏꯅꯤ ꯅꯪꯁꯨ ꯇꯧ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯀꯦ ꯅꯪꯁꯨ ꯍꯥꯡꯕꯤꯌꯣ ꯆꯦꯅꯦꯜꯗꯣ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯎꯔꯤ ꯃꯤꯔꯥꯡ ꯃꯍꯨꯝ ꯃꯊꯛ ꯀꯩ ꯀꯩꯅꯣ ꯑꯩ ꯈꯪꯐꯝ ꯈꯪꯗꯦ ꯋꯥꯗꯤ ꯋꯥꯔꯧꯅꯨ ꯑꯩꯅ ꯁꯤ ꯍꯥꯏꯔꯦꯅ ꯁꯥꯎꯅꯨ ꯅꯪꯒ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯟꯁꯔꯅꯤ ꯀꯣꯏꯁꯟ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯤꯅ ꯑꯦꯟꯁꯔꯗꯤ ꯑꯩꯅ ꯄꯤ ꯇꯥꯕ ꯀꯣ ꯁꯥꯎꯅꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯥꯡꯕꯤꯔꯛꯀꯅꯨ ꯉꯥꯡꯉꯁꯨ ꯐꯖꯅ ꯃꯩꯇꯩ ꯃꯁꯦꯟ ꯅꯠꯇꯗꯦꯕ ꯅꯃꯤꯠ ꯑꯈꯨꯕꯗꯨꯒꯅꯦ ꯋꯥꯀꯣꯛꯅ ꯕꯣꯛ ꯑꯩꯗꯤ ꯀꯣꯃꯦꯟ ꯇꯧꯕꯗ ꯖꯒꯖꯤꯠ ꯑꯅ ꯑꯩꯅ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯤꯗꯨ ꯃꯕꯨꯡ ꯑꯣꯏ ꯃꯥꯜꯂꯦꯅ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅꯒ ꯇꯧꯔꯤ ꯑꯗꯨ ꯃꯣꯏꯅ ꯁꯅꯥꯛ ꯁꯝ ꯑꯣꯏ ꯑꯩ ꯅꯨꯄꯤ ꯃꯕꯨꯡꯁꯤꯅ ꯊꯤꯌꯥꯝ ꯁꯥꯒꯩꯗꯨꯅ ꯊꯤꯌꯥꯝ ꯖꯒꯖꯤꯠ ꯊꯤꯌꯥꯝ ꯍꯥꯏꯅ ꯑꯣꯏꯔꯝꯗꯕꯗꯨꯒꯗꯤ ꯏ ꯀꯥꯕꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯁꯤ ꯌꯦꯡꯅꯤꯡꯕ ꯃꯤ ꯌꯦꯡꯕꯤꯌꯨ ꯌꯦꯡꯅꯤꯡꯗ꯭ꯔ ꯇꯣꯛꯄꯤꯌꯨ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯍꯣꯠꯅꯕ ꯂꯦꯞꯄꯣꯏ ꯇꯧꯒꯅꯤ ꯆꯥꯏ ꯑꯩꯈꯣꯏ ꯊꯤꯕꯣꯡ ꯂꯥꯎꯔꯤ ꯂꯥꯏꯔ ꯃꯊꯥꯏꯅ ꯊꯤꯕꯣꯡ ꯂꯥꯎꯔꯤ ꯃꯇꯨꯡꯗ ꯕꯦꯠꯀꯨꯝꯕ ꯇꯧꯔꯛꯀꯅꯨ ꯌꯦꯡꯕꯤꯅꯨ ꯌꯦꯡꯉꯕ ꯅꯃꯤꯠꯇꯣ ꯋꯥꯀꯣꯛꯅ ꯕꯣꯛ ꯋꯥꯀꯣꯛꯅ ꯐꯨꯅꯤ ꯅꯃꯤꯠ ꯑꯈꯨꯕꯗꯨꯒ ꯁꯥꯎꯅꯨ ꯁꯅꯥꯊꯣꯏꯕ ꯖꯒꯖꯤꯠ ꯁꯅꯥꯖꯝ ꯊꯋꯥꯏꯁꯦ ꯆꯥꯛꯄꯅꯤ ꯍꯥꯏꯕ ꯃꯣꯏ ꯃꯄꯥꯒꯤ ꯃꯔꯟ ꯆꯥꯔꯨꯕ꯭ꯔꯣ ꯋꯥꯀꯣꯛꯅ ꯐꯨꯔꯣ ꯈꯜꯂꯨꯔꯒ ꯅꯤꯡꯁꯤꯡꯉꯩꯅ ꯉꯔꯥꯡ ꯁꯤꯡꯖꯨꯒꯤ ꯃꯨꯛꯕꯥꯡꯗꯣ ꯂꯣꯏ ꯄꯨꯛꯀꯁꯦ ꯂꯣꯏ ꯁꯧꯒꯠꯗꯅ ꯂꯣꯏꯔꯦ ꯃꯤꯅꯨ ꯆꯪꯗꯅ
ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥꯅ ꯃꯣꯕꯥꯏꯜ ꯑꯃ ꯆꯥꯛꯄ ꯈꯪꯒꯦ ꯍꯥꯏꯗꯨꯗꯤ ꯅꯪꯅ ꯃꯣꯕꯥꯏꯜ ꯂꯩꯔꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯎꯝ. ꯅꯪꯒꯤ ꯊꯨꯟꯗ ꯅꯞꯄ ꯅꯪꯒꯤ ꯂꯥꯀꯣꯏ ꯊꯨꯡꯕꯗꯣ ꯐꯅꯕ ꯀꯔꯤ ꯍꯤꯗꯥꯛꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤꯔꯣ? साउंड मैंने सागा मोड़ के सावा जाता है। भाई असी है ना नंग वारे वारो बिनु नंगी क्वेश्चन दोगे आंसर पिज्जा बनी वाको न फूनी नमी टू मी अखोय दो सितबा नंगी चखल मय सैता मयाम सोयगाम यावरसु आइबु ngapiu आइबु नुसिरदि सब्सक्राइब तोबिरमु दो मणिपुर मचा हाइबसिदि मणिपुर मचा ना मोबाइल अमगा चाकु खमगा पेले हे हाइबदो आई नुंगाइते अदुना हाइजरपनी याम थिया नुंगाइते आई आई केनोदसु संबिरे यंबिउ माना कमेंट थाजरपदो लाइरिबनी माना कखरेदि कखरे आइजु नौना हमनि करिसु खंजबसु नत्ते मयाम वारबिनु matang si kaina baitan jalo jarage hamu video am anu wamga ayeng amu anu wam pura la jarage mayam soy ngam do ngapi